आकाशवाणी इम्फाल ngangbam nganthoi pau pajari ahanbada maroiba pau Thobal District Hospital Complex ta PSA Oxygen Plant Mukhyamantri Nongthombam Biren Singh ngarang sangakhre Manipur da ngarang COVID ki anoba case sanipan humpumapan thengnaki anaba miyoi 496 na naba phaduna discharge tawki amasung Bharat ta hauji COVID-19 nabagi sang singthaningai oina hantharaktu ngarang leina asigi anoba case lakh 1,000 satret kunthamari tamak thengnaki Leibak sida COVID-19 ki laisat amu hana sandorakli basigi yenglaga section ba watpagi thawang sing tokpina ba haijari COVID tagi ngakthokna ba section thorang khudimang ngakna satpiyo aduga ahan ba dose ki vaccine kap khraba miyoi singna matam chana ani suba dose ki vaccine kap thokpiyo asai angam thoktana ba makha da haijari ba niyom sing asi ngakna satpiyo face mask upiyo social distancing ngakna amaga phuttaruk lapna leibiyo maimit amadi khusa toina hamdoktuna tarutana na thambiyo COVID-19 dagi ngakthokna ba tangai fadaba sana kanglon singakna satpinaba Manipur Handloom and Handicraft Development Corporation ki chairman Sagolsem Achauba singna appeal tawraduna hai Miyambu Sagolsem Achaubuna khurumjari nungsi jaraba ilaicha sing tamthiraba COVID-19 laichatagi kanjana boidamak khoi amu hanna section bagi phirep lominarasi COVID ki patient soidna kapthokpiyo face mask soidna upiyo mi yamaga gi marakta Puttaruk lapna lebiyo, hand sanitizer sizinnabiyo, hand wash natraga sapon sizinnaduna khutsa sengna hambiyo. Laichat asidagi ngakthoknaba matam gi lengangna piba tangai phadaba chatna kangnonsing akhoi khudumangna ngakna chapminasi section ba haibasina laichat asi changhandanamagi khwaidagi pharaba pambaini miyambu amukka hanna kurumjari. Hauzik mapungoiba pau Thobal District Hospital Complex ta LPM Samagi capacity leiba PSA Oxygen Plant ama Mukhyamantri Nongthombam Biren Singh ngarang sangakhre plan adu sangaraduna Mukhyamantri na hai COVID ki anaba singna na khangdoktuna layengba ngamnabagi damak raija sida hokhiba numinini humni da COVID-19 ki test tawbagi sang singthaningai oine hengatle raija sida positive case ki masing khanghen hengalakpa sida miyamna mipaiba pokpidana ba hairaduna Mukhyamantri na media gi miyoi singda nongmada test tawkhiba sample masing amadi naba pharakpagi sang su miyamda ningkhina khanghanaba appeal tawri Mukhyamantri na Thobal amasung Kaksing jila da hauzik oiriba COVID-19 ki phibam hanna yengsinki mangna hai raija sida COVID positive oiduna sikhiba sing asigi manungda ayambadi atai leinana nabadagini adum oinamak sarkar na miyoi khudingmakki punsi kanaba honaba yaba honari haina mangna amu hana phongdokhi mari leinaba authority da pau khanghandana natraga Dr. Tanadana yumda masa na layingbagi thabak sathabagi thawong asi khudong thiningai gi masakni hairaduna masina maram oiduna sarkar na mari leinaba singda pulse oximeter, oxygen cylinder, oxygen concentrator amadi ventilator na singba polam sing anaba singda hakthengna na pibidana ba sarkar na appeal tawbani haina su Mukhyamantri na makhata ki Mukhyamantri na hai Thobal District Hospital da ventilator yawba ICU bed 10 amaga su hapsin batana tana sarkar na darkar leiba sing hapsin na ba su yengsili mangna hai Kaksing asi anoba jila ama oibana masida ana layengi infrastructure amasung manpower ge awat palai Thobal jila gi health authority na COVID-19 laichat thengnabada jila asida piba yaba mateng pinabasu Sri Birena haiki luraba tanfam asida jurisdiction na maram oiduna miyamgi punsi kanaba khonabada panba thokhalloidabani Sri Birena jila ani adugi DC sing amasung CMO singda vaccination gi sang hengarhanabasu khanganki Lilong area da COVID care center ma hangdokpagi tangai fadabasu Mukhyamantri na panki COVID-19 na nabadagi siba miyoi singi poloinabagi damak district team sing semnabasu mahangna DC singda khanganki Masigi asangba senpham khudingmak district administration na puthokadabani amasung tungda raja sarkar ne reimburse tawgani haina su mahangna makhata ki COVID care center singda leiriba anaba singi catering service tawnaba lanai agency sing thidoknaba su district administration singda haiki Manipur da ngang COVID ki anoba case sanipan humpumapan thengnaki anaba miyoi 496 na naba phaduna discharge tawki Raijagi COVID-19 Command Control Room na ngarang namidawairam thokiba zerolama hai haukiba pung 14 da puna sample 5,000 supna 59 test tawbada miyoi 968 positive oiba thengnaki masiga loinana raija sigi apunba positive case ki masing 50,750 sure nauna positive oikiba sing adudi Imphal East gi 312 Imphal West gi 90 Churachandpur dagi 49 Bishnupur dagi 34
Thaubaldagi 53, Senapatidagi 15, Kakchingdagi 15, Kangpokpidagi 12, Tamenglongdagi 12, Ukhruldagi 11, Chandeldagi 9, Jiribam amasung Kamjongdagi 3 ni. Haiba matam asigi manungda COVID-19 positive oiba miyoi 13 sikhi, masigi manungda Imphal West dagi 3, Imphal East dagi 3, Kakchingdagi 2, Bisnupur amasung Churachandpurdagi amamam yauri. Masiga loinana COVID-19 positive oiba lekhidaba migi masing 9 sure. Seroladuna makhatana hai haukiba pung 12 da COVID ki anaba samwani futaruk naba phaduna discharge tawkibaga loinana naba phakhiba migi masing 19,983 sure. Naba pharakpagi changcha da 9.0 ni hauzik raija sida COVID ki active case 9,983 leidi. Sekmai Kendra ki community hall isolation center leitriba asi yenglaga center asi khulkhul da leiba Sadar Patel high school da hangdongna buware flore. COVID-19 joint committee ki co-convener Haikham Dingo MLA na hai center asi rai numitagi mapung phana thabak tawba hauragani. Kendra asi ki oina center asi na konadrabadi makha taba center sing hangdongna ba sem sare haina su Sri Dingo na makha tana phongtokli. COVID-19 na maram oiduna home isolation tawduna leiriba Kendra asi ki miyamda tangai fadaba changba polam sing yenthokpagi thabak su leptana chathari. Masigi mathakta Kendra sida leiriba miyam Laina asidagi ngakthoknabagi damak paksana hida kapthokpagi thabak su leptana chathari hairi. Masida sunatana Sekmai gi primary health center da leiriba doctor asa worker sing amasung COVID-19 gi thabak thoram sing da mateng pangliba maira paibi amasung CSO sing da su oximeter, face mask, face shield amadi sanitizer na chingwi yenthokpagi thabak su leptana chathari. Imphal West Zilla da paksana COVID-19 test tawbugi thabak ngasidagi hauragani masigi damak sem saba pumnamak loire. Manipur da COVID-19 positive oibagi sang khanghen hengelapadagi Imphal West Zilla da paksana test tawbugi khongthang asi lokhalakpani hairi. Thabak asi tha asigi 15 phawba chathagani. Tabiriba pawasi akaswani Imphal dagini. Bharat ta hauji COVID-19 nabagi sang singthaningai oina hantharaktuna ngarang laina asigi anoba case 1,53,3 tamak thengnaki. Masi haukiba numit 50 ni asida nongmada khwaidagi nemba sang oire. Imphal da ngasi phongba pause singi maroiba pausingi damak haujik maibam dijamani leire dijamani. Hagasari nganthoi. Manipur da COVID-19 gi haujik oire phibam. World Low Tobacco Day pangthokhiba mati Michel Kangujam Karnajit phare haiba pawna Imphal ngasi phongba pause singi maroiba pawina phongnari. Thobal da nauna saba PSA oxygen plant sanga khre review meeting pangthoktuna COVID-19 gi phibam yengsin khre positive oibigi sang khangwang wangkhali basida miyamna mipai bigano haiba se minister na phongdoki wafam Isel Express ta banner headline toduna phongli. Tara mari sibigi manungda angang nupa macha ama yauri nauna sanipan hufumapan positive oibe thengnari haibsuna People's Chronicle da banner headline tawri. Nganna layeng ba tangai fadabani miyam mipai bigano haiba se minister gi wafam Manipur Mail da ahan headline tawri. Hauki bapung kunmari da miyoi sanipan hufumapan positive oire tara mari laikidre me tha khakta da miyoi samri ahum siki lising tara mapan samaya khimanga positive oiki haiba paw narol gi thodang da ahan headline tawri. Community spreading laikrabanina positive oibasu hengalakani Masing khangin hengalapada miyamna mipai ba tobigano haiba chief minister na phongdoki wafam irei bakta ahan headline tawduna phongli. COVID na angang ambasu atopa tara humdoi amagasu sihen khre sanipan fumapan nauna thengnare haiba paw morning bell da ahan headline tawduna phongli. Nominini lising gi matakta hengal uraba matungda ngarang di sanipan humfumapan khaktamak hengat ki haiba paw pungna phomda ahan headline tawri. CM na Thobal da oxygen plant sanga khre ukrul da sana ba thabak haukhre layeng na ba test yamna tawbani mipai biganu haiba chief minister na phongdoki wafam Sangai Express Manipuri da ahan headline tawri. Manipur da nauna miyoi sanipan hufumapan thengaduna lising yangkai henkre tara mari amagasu siduna sibigi masing sanipan taret sura haiba paw Sangai Express English da ahan headline tawduna phongli. Poksu amasung NDPS Act Amendment tawbagi tangai fadaba lei haiba en nautune sori debe na phongdoki wafam huyalan pawda ahan headline tawduna phongli. Nganthoi. Thagasari dijamani loiselakpada COVID-19 dagi ngakthoknaba face mask uppa phuttaruk lapnana leiba khusa amadi mai mitaru tanana thamba haiba samba thawang ahum asingakna chatpinaba amuk hana ningsingjari aroibada maroiba paw amu Thobal District Hospital Complex ta PSA oxygen plant Mukhyamantri Nongthombam Biren Singh ngarang sanga khre Manipur da ngarang COVID ke anoba case sanipan humfumapan thengnaki
अनाबा मियोय 496 नाबा फदुना डिस्चार्ज तौखी अमसुंग भारत हौजिक कोविड-19 नाबगी सांग सिंथानिंगाई ओइना हंथरक्तुना ngarang laina asigi anoba case 1,52,333 तमक थेंगनखी पाउलोइजरे।